HANDAK HAIDOKHIBA COHSEM LOUBA Class 12 के examination da position LOURAKLABA MOIRANG Assembly Constituency के Maheiroi MANGA AMADI UPSC LOUBA Indian Forest Service IFS exam da chama kuntranipan SHUBA rank PHANGLAKLABI HAOBIJAM DEVSHREE Assembly Constituency ASIGI Mla Thongam Shanti na Pukning Thougatpaga Loinana Taramna OKPAGI THOURAM ama NGARANG NUMIDANG PANGTHOKKRE MLA Office MOIRANG na Sinduna MOIRANG Film Lekai Delaiba MLA Office ta PANGTHOKKHRE THOURAM aduda MOIRANG Assembly Constituency ke MLA Thongam Shanti NPP MOIRANG Block ke President PH Magha Block ASIGI Chairman S Kumar MOIRANG Kendra Progressive Front MKPF ke Vice President L Gopal MLA MOIRANG ge Loinabi Thongam Ongbe Sorojini IFS 138 rank HAOBIJAM DEVSHREE amadi Class 12 ke Science amadi Arts stream da position LOURAKLABA Maheiroi Singna athoiba mithunglen sing oina sarukya khi Thouram aduda MLA MOIRANG ge maikei position LOURAKLABA Maheiroi manga da Pukning Thougatpa oina lupa lising tara amadi citation loinana Maheiroi Singh ge mama mapada muga ge Khudai amadi fanek amamamsu khudol piki aduga IFS HAOBIJAM DEVSHREE dana citation ama amadi Manipur da saba mugagi sari full amaga piduna Pukning Thougatki loinana mahaki apokpa amasung apokpi daso mugagi khudai amadi fanek piduna ikai khumnaki Thouram aduga mari leina MLA Thongam Shanti na hai Irang kalabasu lan kalabasu icha sing asina ngasidi moirangi mingchat purak pangamle position laurakpa ngamhodrapa Maheiroi Singh so Pukning hantabigano hotnabalapi gano masina aroi banate tungda achoba examination mayam leiri mai pakna ba hotnabiyo loinana position LOURAKLABA Maheiroi Singh na magi tungi punsida oiningba pamjaba Singh phongdokhiba do ibthau thangjing na chanbibo oidasanu haina MLA na phongdokhi MLA na makatana hai UPSC na LOUBA Indian Forest Service exam da chama kuntranipan rank PHANGLAKLABA HAOBIJAM DEVSHREE na angang oiringaidagi pamjarakpa IFS PHANGLABANI na leibak asigi amadi lamdam asigi environment kanna bahotnabada achauba mateng amadi oidagani ngasi ichasing asina maipakpa ngamnaba hotnabada mama oibi sing na mapa oiba sing dagi hena daita lauramgani khalle Mapa oiba singna Panjau purabaso angang semna senabiba haibase yamna maru oi icha fahanna ba hotnabada afaba mama mathautai aduna mai paklaba icha sing asige mama oibi sing baso thagatpa phongdokli haina mahakna makata ke amada sahi leitaba tambadu organize haibase education se ekoi biro ani la ka Nasidi ayat terdiri dari salam bi dari salam ba. Terus tabiat dokter itu ayat mereka kita nata Manipuri itu ada. Aku ini lagi ba ayat yang terus ini. Nasi aku ini Manipuri dulu ada. Kau kira ni kita undi Okkhre. Wah aku kau ya mana bisa. Itias itu mula itu Masih malam sila, mula tanam pembarik sila. Hingga simula, hingga bisi bagi kerja sila. Kalau itu dari jangan kuat, jangan bi mana sila. Tanam tubuh, mayung mereka Manipuri, popol itu disuruh popol kerja dalam orang lain kerja. Tapi mana mungkin bisa boleh baik sih. Mampu itu kerja sih. Pekon itu dunia sini. MLA MOIRANG TH Santina ngarang okhiba Maheiroi Singh adude HANDAK HAIDOKHIBA COHSEM LOUBA examination da science stream ge manga suba position LOURAKLABI MOIRANG Assembly Constituency degi Millennium Institute of Science Sagolban Kwakaital Mayai Koibida tambi MOIRANG Konjengbam Lekai degi Kiam Ingobagi machanupi Olivia Kiam Art stream da taruk suba position LOURAKLABA Enlightened Knowledge Higher Secondary School sangakpam ke Maheiroi Sunusupai Mamang Mayai Lekai dege Warepam Lukhoi Maitegi machanupi Aswarya Warepam amadi Art stream da mapan suba position LOURAKLABI Moirang Thangjing Mamang Lekai dege Maibram Lokendro ge machanupi Elias Maibram Science stream da taramapan suba position LOURAKLABA Harvard School changangai ge Maheiroi Moirang Maibram Lekai dege M Basanta ge machanupa Maibram Brazamani amade science stream da kun suba position LOURAKLABI Moirang Thamna Popi Mamang Lekai dege ke Arun ge machanupi Kalpana Konthosamne
Thouram aduda Moirang Assembly Constituency gi tongan-tonganba mafamsingdagi lakpa miyoi sing amadi Maheiroi singgi imung manunggi miyoi kayaso saruk yakhi.